ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okchari. Ngasi mayamda ligadawriba wari asigi maming machin manaw. Wari asi haujaraklage. Thaina mamangayda achauba umang amagi manakta uyanba nupa ama mahaki nupiga mahaki macha aniga lairami. Macha anidu nupa amaga nupi amaga oirami. Macha nupa adugi maming Hansel kaurami aduga macha nupi adugi maming na Gretel kaurami. Makhoi gi chana thagnaba marang kaina leiramde. Leibak aduda chak tangbadagi makhoi gi nungti gi chana batal leiramde. Uyanba nupa adu nongmagi chana ba khanbada mathayamna sarami. Ahing chuppa phamungda khalami. Wakhal leitaramde. Mahaki nupi da hairami. Aikhoina tawgadaba sibu karino. Maraibak thiraba isa ani sibu kari pijadoino. Mahaki nupi na khumlaglami nupa wa haige. Hayeng ayuk anganbada nacha ani si asukpa umang asida purasi. Umang aduda mai ama haubiramlaga makhoina chanaba tal machet amamam piramlaga aikhoina yumda halaglasi. Aduga Makhoina mafam aduda thanamlasi. Makhoi lambi ngawduna yumda halaklaroi. Aikhoisu makhoi anigi chanabagi matha sararoi. Nupaduna amuk haraglami karino nupi nahakna hairibadubo ai madu tawba ngamloi. Matau karamna ichabu asukpa umangda makhoi mathanta karamna hundoklamgadawribano. Lamlaki sa laklaga makhoi bu chatuk khiroidra. Nupi duna amuk haraglami apangba nupa adu natrabadi aikhoi loina siminaba taba. Adu tawroige hairabadi aikhoi gi ku chanba hawro. Asumna nupi aduna nupa aduda mahakna hairibadu yanaba gri taglami. Nupa adu Mahaki nupi adugi sarai aduda khangduna leiba ngamlamde. Angang ani dudi chak lambana tumba ngamlamde. Makhoina mama poktabiduna mapada hairibadu tarami. Grithena kappaga mayamba Hanselda hairami. Dada aikhoi ani hinglaroi ko. Hanselna themjinbirami. Grithel tumina layu waganu. Aina lambi ama soidana thigani. Mi pumnamak tumna khraba kanda Hanselna hogatuna mahaki phurit adu litsallaga thong hangdoklaga mapanda thoklami. Mapanda thachu ningthijana thoklami. Mapanda nungong macha machana ngona taduna leirami. Mahakna nung macha singdu mayam khullaga mahaki phurit khawda hablami. Aduga imungda changlami. Machan Gretel da hairami. Gretel waganu ai leiri. Nungaina tumthoklo. Isorna aikhoi bu chanbigani. Madu hairaga mahaksu tumlami. Nongalakpada numit thoktringaida poktabi mama adu laklaga angang anidubu hawdoklami. Mahakna angang aniduda hairami. Atanba machin manaw hawgalo. Aikhoi umangda uyanba challadawni. Angang aniduda tal machet amamam piraga mahakna hairami. Ngasigi chaklen chanaba karisu leite maduna loirabani. Tal machet anidu thamjilu. Haujik chathoklabadi horen chanaba karisu leiroi. Grethelna tal adu lauraga magi phurit khawda hablami. Aduga Hanselgi Phurit khaw adudi nung macha duna pik thanna yauribani. Makhoi pulap umangda singchanba chalami. Makhoina khara chatlaga Hanselna leplaga maning olaga yumda hanna yenglami. Maduda mapana hairami Hansel kari yenglibano maningda kaidawbagi lehoribano. Nahaki thabakta pungning changu nakhongdo ningthijana thangu. Hanselna khumlami. Pabung yum mathakta tongduna leiriba aikhoi gi hawdong asida yengbani. Bidai piramba pambani.
Mama poktabiduna hairaklami, apangba angang, aadagi si hawdong natte, chimni mathakta thorakliba ayukki numitni. Asengbadi Hanseldi hawdongda yengba oiramde, mahakti mahakki furit khawda hapliba nungau macha machadu lambida amamam thadaramba oirami. Makhoina asukpa umang adugi mayai yaurakpada mapana hairaklami, ichasa sing khara thiraglo ai mai hawgalaklage. Angang aniduna sing thiduna sing apikpa amagum pairami. Mapana mai hawgatuna sing singdu mai tharami. Mairiduna yamna chawraklaga poktabi mama aduna hairaklami, angang sa nakhoi tumlo aikhoi umangsida u yalukhige. Aikhoina u yanba loiraga nakhoi anibu lawwa amuk lake. Hansel amadi Grethel-di mai nakanda phamduna lairami. Numit junglakpa matamdadi makhoidi mapadu makhoigi manakta lairiboi khalami, maramdi u yanbagi makholdu yamna nakna tarami. Adubu makhol adu u yanbagi makhol oiramde. Makhol adudi u masa ama u amada punsinduna thamlambadagi nungsitna maning mamang sitpadagi thoglakpa makhol oirami. Machin manaw anidudi kuina mapabu ngaiduna leibaduda warakpadagi tumthakhirami. Makhoina mikap thorakpadadi numit tasilaklami. Grethel-di kappaga hairaklami, dada aikhoidi umangsidagi karamna thokani. Adubu mayamba Hanselnadi themjinbirami, ichan tha thorakpa ngaikisi lambi soidana phangani. Tha thoraklaba kanda Hanselna mahaki machangi khut samduna tha manganda langna ngaliba mahakna lambida thanamba nung angauba singdugi matung induna laklami. Makhoina ahing chupaduma umangduda chalami. Nongalamdaida makhoigi yum yaurami. Makhoina yumdugi thongdu thinbaduda mama poktabiduna thongdu hangdoraklami. Mahangna hairaklami, atanba angang nabaningdi umangduda karigi aduk kuina tumlibano. Aikhoidi nakhoi yumda amuk halaklaroidra khallurabani. Mapadudi macha anidubu ubada yamna haraurami. Mahakti macha singdu umangduda thanambadagi thawai yamna nungairamdribani. Ikui kuidana mafam khudingmakta chak tangbagi thaudok amuk thoraklami. Amuksu machin manaw aniduna mama poktabina ahingda mapada haibadu tarami. Mamaduna mapada hairami, haujikti lairamba pumba chathokre, tal tangkhai amadagi hena leitre, maduna loire. Angang singsi yamna sukpa umangda makhoina amuk hanna halakpa ngamloidaba mafamda thamkhrasi. Madu natana aikhoi ani hingbagi lambi leite. Nupa adudi thamoi amuksu kairami. Mahangna nupida hairami, lairiba tal adu harauna chaminasi. Adubu nupi aduna mahangna haibadu taramde. Nupa aduda thina chaibirami. Mabaningna wari sabadudi macha aniduna tarami. Mama mapa anidu tungkhraba kanda Hanselna hawgallaga nung angaubadu khunge taurami. Adubu mamana thongdu lonsilambadagi mapanda thokpa ngamlamde. Mahangna machanbu themjinbirami. Grethel waganu tumo, isorna aikhoibu thaujanbigani. Ayuk anganbada mama poktabi aduna makhoi anibu hawdoraklami. Makhoi anida tal machet amamam pibirami. Hanselna mahaki tal adu furit khawda haplami. Mahangna tal machet lambida thadarami. Mapana hairaklami, Hansel nahangna lepaga maninglomda hek yenglibadu karino. Hanselna khumlaklami, yumthakta tongduna lairiba khunu asida yengbani baba. Bidai piramge taubani. Mama poktabi aduna hairaklami, apangba angang
ꯌꯨꯝꯊꯛꯇꯩꯁꯤ ꯅꯪꯒꯤ ꯈꯨꯅꯨꯗꯨ ꯅꯠꯇꯦ ꯅꯨꯃꯤꯠꯅꯤ꯫ ꯍꯟꯁꯦꯜꯅ ꯃꯍꯥꯛꯀꯤ ꯇꯜ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯂꯝꯕꯤꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯁꯨꯛꯄ, ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯥꯟꯅꯒꯨꯝ ꯑꯆꯧꯕ ꯃꯩ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯗ ꯐꯝꯃꯨ, ꯋꯥꯔꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎ, ꯑꯩꯈꯣꯏ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯒꯦ꯫ ꯅꯨꯡꯊꯤꯜꯗ ꯅꯈꯣꯏꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯦ"꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯀꯥꯟꯗ ꯒ꯭ꯔꯤꯊꯦꯜꯅ ꯃꯍꯥꯛꯀꯤ ꯇꯜ ꯃꯆꯦꯠꯇꯨ ꯃꯕꯨꯡ ꯍꯟꯁꯦꯜꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯟꯁꯦꯜꯅ ꯃꯆꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯒ꯭ꯔꯤꯊꯦꯜ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ꯫ ꯊꯥ ꯊꯣꯔꯛꯂꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯔꯝꯕ ꯇꯜ ꯃꯆꯦꯠ ꯃꯆꯦꯠꯁꯤꯡꯗꯨ ꯎꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯀꯗꯧꯔꯤꯕꯅꯤ"꯫ ꯊꯥ ꯊꯣꯔꯛꯂꯕ ꯀꯥꯟꯗꯗꯤ ꯃꯈꯣꯏꯅ ꯇꯜ ꯃꯆꯦꯠꯁꯤꯡꯗꯨ ꯑꯃꯠꯇ ꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯟꯁꯦꯜꯅ ꯒ꯭ꯔꯤꯊꯦꯜꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯟ, ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃꯗꯤ ꯊꯨꯅ ꯐꯪꯂꯅꯤ"꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤꯗꯨ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯎꯃꯪꯗ ꯐꯪꯕ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯆꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯃꯟꯕꯗꯒꯤ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯂꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯕꯅ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄꯗ ꯃꯈꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯎꯆꯦꯛ ꯑꯃꯅ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯈꯣꯡꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕꯗꯨ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯉꯥꯏꯍꯥꯛ ꯈꯣꯡꯂꯝꯂꯒ ꯃꯁꯥ ꯐꯟꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯆꯦꯛꯇꯨ ꯇꯥꯟꯅꯕꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯇꯜ ꯑꯃꯗꯤ ꯀꯦꯛꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯏꯁꯣꯔꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯁꯦꯝꯕꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯍꯟꯁꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯜ ꯑꯃꯗꯤ ꯀꯦꯛ ꯑꯁꯤ ꯆꯥꯈꯤꯁꯤ꯫ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯗꯤ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯌꯨꯝꯊꯛꯇꯒꯤ ꯆꯥꯔꯛꯀꯦ, ꯑꯗꯨꯒ ꯅꯪꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯥꯕ ꯍꯧꯔꯛꯂꯣ"꯫ ꯍꯟꯁꯦꯜꯅ ꯌꯨꯝ ꯃꯊꯛꯇꯨꯗ ꯀꯥꯗꯨꯅ ꯌꯨꯝ ꯃꯊꯛꯀꯤ ꯇꯜ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯒ꯭ꯔꯤꯊꯦꯜꯅ ꯐꯛꯂꯥꯡꯗꯨꯗ ꯉꯥꯔꯒ ꯇꯜꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯗꯨꯒꯤ ꯀꯥꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ?" ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯑꯇꯤꯌꯥꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅꯅꯤ"꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕꯗꯨ ꯃꯈꯥꯗ ꯁꯠ ꯁꯠ ꯊꯥꯗꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ ꯏꯁꯨꯁꯥ, ꯅꯈꯣꯏ ꯂꯥꯛꯂꯦꯗꯅ꯫ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯔꯛꯄꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤ, ꯅꯕꯥꯅꯤꯡ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯍꯥꯎꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯕ ꯐꯃꯨꯡ ꯑꯅꯤꯁꯨ ꯎꯠꯂꯝꯃꯤ꯫ ꯊꯧꯖꯥꯜ ꯌꯥꯝꯅ ꯍꯩꯕꯤ ꯁꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯤ ꯐꯠꯇꯕꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫
Karigumba angang ama magi makhutta takrabadi mahangna angang adubu hatoklaga thongaga chathoklami. Jadu haibi nupidu mamit nganglami arapada uba ngamlamde adubu manamdi yamna sana khangba ngamlami. Hansel amadi Grethelna mahaki yumgi manakta lakpaduda mahakti harauna masa mathanta haijarami. Makhoi aingondagi nanthokpa ngamlaroi. Ayuk anganbada angang aniduna haugatringaida mahakna nganna haugatlami. Mahakna masak matau phajaba angang ani tumduna leibaduda mahakna mathanta murum solami. Aigi charadi pharanise. Mahakna Hanselgi makhuttu paiduna puraga atoppa yum amada thong lonsinduna thamlami. Hanselna kanna laurabasu karisu kanaramde. Hanubi aduna Grethelgi manakta chatlaga haudoklami aduga hairami. Nahaki nabungna chana thaknaba khara piruso. Mahak mapangi yumduda laibani. Mahakpu noihandaba yadabani. Mahakna noiraklaba kanda aina mahakpu chathokadauribani. Grethel yamna kanna kappa horaklami. Adubu madunadi mahaki mateng panglamde. Hanubi aduna mahakpu namdana chak thonghalami. Khwaidagi haubaduna mayambada pirami aduga mahakidi waikhu khara natana karisu pibiramde. Ayuk khudingi Hanubi aduna Hanselbu thamliba yumduda chalami aduga hairami. Hansel nahaki khusadu thindorau noirabra yenge. Hanselna apikpa khunaubidu thindoraklami. Hanubi adudi mamit phajana udabanina mahaki makhutuna mahaki makhuttu thenglaga yenglami. Mahakna Hanselgi makhuttu mayang kangli khanglami. Mahakpu noihennanaba lambi leiraroi khalami. Hapta mari leiragasu Hanseldu mayang kangli noidri khalami. Hanubi adu ngaiba ngamsilaktre. Mahakna Grethelda hairami ising khara purau nayamba Hansel asi noigera mayang kangera hayeng hatoklaga thonglaga chathoklagani. Nahakna kapningba kappu launingba lau kananasu nanggi mateng pangloi. Grethelna ising lauba chatpada yamna kaplami. Mahaki khajaidu mapina thalami. Mahakna kaplaga hairami. He Ishor to labina naibu thaujanbiyu. Lamlaki sana umangda chathok charam labadi aikhoi punna siminaramgadabani. Ayuk anganbada Grethel haugatlaga khangjaudu ising hapchillaga maida thangatpa haurami. Hanubi aduna hairaklami aikhoi tal hana haukisi. Aina leirang achawbadu mai haugatkrabani. Grethel nahak leirang duda changlaga maidu phajana sarabra tal hapa yaradra yengu. Mahakna Grethel adu leirang manungduda changkhraga mapandagi leirangdu khumjinduna mahakpu leirangduda lauraga chage khalami. Adubu Grethelna Hanubiduna khallibadu khanglami. Mahakna hairaklami ai kamaina leirang sida changadabano khangde. Kamaina changdoino Hanubiduna hairaklami apangbi leirangi thong asi asuk laurisidi ai take yengu ai manungda change. Madu hairaga Hanubi adu Grethelda taknaba leirang manungduda changlami. Mahakna changba haubaga Grethelna mahakpu kanna insilami aduga leirangi thong adu mapandagi thingzilami. Adudagi Hanubi adu kanna lauraklami aduga mai chaktuna sikhirami. Grethelna yamna thuna mayambana leiriba yumduda chatlami. Mahakna mayambabu yumdudagi lauthoklami. Makhoi ani punna kapminarami. Grethelna hairami Dada
ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯐꯠꯇꯕ ꯍꯅꯨꯕꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯈꯣꯏꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯆꯪꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯍꯟꯁꯦꯜꯅ ꯍꯥꯏꯔꯝꯃꯤ ꯏꯆꯟ ꯅꯨꯡꯗꯒꯤꯗꯤ ꯃꯁꯤꯒꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯂꯝꯃꯤ ꯒ꯭ꯔꯤꯊꯦꯜꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤꯗ ꯌꯣꯝꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯀꯦ ꯍꯟꯁꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯃꯈꯣꯏꯅ ꯄꯨꯡ 2 ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯏꯄꯥꯛ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯍꯟꯁꯦꯜꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯄꯥꯛꯁꯤꯗꯤ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯎꯄꯥꯛ ꯑꯃꯠꯇꯁꯨ ꯎꯗꯦ ꯊꯣꯡꯁꯨ ꯎꯗꯦ ꯍꯤ ꯂꯩꯕꯁꯨ ꯎꯗꯦ ꯒ꯭ꯔꯤꯊꯦꯜꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯗꯥꯗꯥ ꯉꯥꯅꯨ ꯑꯃꯗꯤ ꯑꯥꯗ ꯏꯔꯣꯏꯔꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯥꯅꯨꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯉꯥꯅꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯎꯗꯕ꯭ꯔꯥ ꯏꯁꯤꯡꯁꯤ ꯂꯥꯟꯊꯣꯛꯅꯕ ꯎꯄꯥꯛꯁꯨ ꯂꯩꯇꯦ ꯊꯣꯡꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯂꯥꯟꯊꯣꯛꯄꯤꯌꯨ ꯍꯟꯁꯦꯜꯅ ꯉꯥꯅꯨ ꯃꯊꯛꯇꯨꯗ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯟ ꯒ꯭ꯔꯤꯊꯦꯜꯁꯨ ꯇꯣꯡꯉꯛꯅꯕ ꯍꯥꯏꯔꯝꯃꯤ ꯒ꯭ꯔꯤꯊꯦꯜꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯠꯇꯦ ꯗꯥꯗꯥ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯡꯂꯕꯗꯤ ꯉꯥꯅꯨꯗꯨ ꯂꯨꯃꯟꯗꯅ ꯂꯨꯞꯈ꯭ꯔꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯃꯝ ꯂꯥꯟꯊꯣꯛꯍꯜꯂꯁꯤ ꯉꯥꯅꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡ ꯏꯄꯥꯛꯇꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯈꯔ ꯆꯠꯂꯒ ꯎꯃꯪꯗꯨ ꯃꯈꯣꯏꯅ ꯈꯪꯕ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯎꯃꯪꯗꯨꯗ ꯊꯅꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯗꯤ ꯁꯤꯔꯝꯂꯦ ꯒ꯭ꯔꯤꯊꯦꯜꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯄ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯃꯄꯥꯗ ꯎꯠꯂꯝꯃꯤ ꯍꯟꯁꯦꯜꯁꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ